نسيت ودوسي سورة الزخرف هورسي. أعوذ بالله من الشيطان الرجيم. بسم الله الرحمن الرحيم. حاميم والكتاب المبين إنا جعلناه قرآنا عربيا لعلكم تعقلون وإنه في الكتاب لدينا لعلي حكيم أفنضرب عنكم الذكر صفحا أن كنتم قوما مشرفين وكم أرسلنا من نبي في الأولين وما يأتيهم من نبي إلا كانوا به يستهزئون فأهلكنا أشد منهم بطشا ومضى مثل الأولين ولئن سألتهم من خلق السماوات والأرض ويقولن خلقهن العزيز الحليم الذي جعل لكم الأرض مهدا وجعل لكم فيها سبلا لعلكم تهتدون والذي نزل من السماء ماء بقدر فأنشرنا به بلة ميتا كذلك تخرجون. حاميم خنگ سنو لاريكتونا ميك سيان لبا تسينما ايكوينا اوهن بيربني مسي عربي لونگي قرآن اما نخويدا خن تزنبا سيكي لاريك سي الله اوهن سي عربي لونگي قرآن اوهن لا ادرگي خن تزنبا ينب تلاوت تونبيني هيدي سي رهير سي خن تنبا آرد خنگ ودو درکار ندر آرد تو تابا پابا سي عربي سي خنگ نبا هو نبا لون بين لون ثنم نتب آيات سينج خن تب كارينو هير سيان تسيانمك ياوري بني مسي ايكويگي اناكتا ليبا لاريك پومنمكي مما دودا اونثوكنا وانگلبا لوسينگنا پيك تھلب هجيگي لاريك اما لاي مناكتا ليريبا لوهي محفوظ دا ليريبا لاريك تو ادودا ياوري بشي قرآن سي يامنا سينگبا يامنا وانگ لوسينگ سينا پيك تھلب adu sigi larik si khang khang da mi si lawsing si ayawre haibsi tamhaina no ba sida lawsing na thallaba larik si khang dra aduna aikhoina pumlai laithok khidra laithok khigadra paujel du na khoidagi na khoina lam hen ba mi sing oi haibagi khoina yadena quran si na sara no hairi ba awsi yada su ai kharakana रसूल गया अखोना थाख्रबा थाइनगी मीसिंगदा अदुबु रसूल अमत्त हेक लाखिदे मखोइदा मखोइना माबु नोकनखिदब हेक कुरान से पुरागा अल्लाह के आयत से पुरागा थाखिबा रसूल सिंगसी नोकनखिदब करेम नखिदब हम होयावखिदे अदु हुजिसु कुरान से पायरा जतब मीदु नत्र नोकनरिसे करेम नरिसी मा रसूल नि नते हाइबेन मा नतब कुरान से पायरा जतब मीदु नोकनै करेम ने दुनियाना अदुना अखोइना मांगहन खरबनी मखोइदगी हेन कन थौरबा कया खुटफा खुथादा हौखरबनी अदुगुम्बा थाइनगी खुदम कया सिममांगदसु वाक्या मेम हाइखरेदन थाइनगी कोम सिंगदगा मै तौखेरदो नंगना मखोइदा हंगलबदी कनाना सेम खिबगे आसमान सिंग अमसुंग पृथ्वीबु मखोइना सोइदना हाइगनी सेम खिबनी मखोइबु पांगलबदुना अखंगबदुना सिमिपुंग खुदिमकना हाइरिमे मैतैना सुहाय हाउना सुहाय मुस्लिमना सुहाय अल्लाह सेमिमि भगवान सेमिमि चिंगु लाइदुन सेमिमि हाय महाक अदु नखोइगे दमक सेमबिखिबा पृथ्वीबु फमुंग अमा ओइना अदुगा सेमबिखिबा नखोइगे दमक मदुदा लंबी सिंग नखोइना लमजिंग फंगजनबा अदुगे मपुदु लमजिंग सु फंगनबा सेमबिरैबा लंबी मेयामा जो पृथ्वी दे सनबा लंबी त नते लमजिंग गिसु पाउता के लौनबा लमजिंग फंगनबा इस लंबी सेमबिरि महाक अदु महाकना थादा बिरकलिबा अत्यादगी इसिंग चांग ककना अदुगा मदुना अखोइना हिंगत हनबिरिबा सिरमलबा लैपाकपु अदुमना नखोइबुसु अमुक पुथोकपिरकदबनी
ꯑꯗꯨꯒ ꯃꯍꯥꯛ ꯑꯗꯨ ꯃꯍꯥꯛꯅ ꯁꯦꯝꯕꯤꯈꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯄꯨ ꯖꯣꯔꯥ ꯖꯣꯔꯥ ꯑꯃꯁꯨꯡ ꯁꯦꯝꯕꯤꯈꯤꯕ ꯅꯈꯣꯏꯒꯤꯗꯃꯛ ꯖꯍꯥꯖꯁꯤꯡ ꯑꯃꯁꯨꯡ ꯌꯨꯝꯁꯥꯁꯤꯡ ꯃꯈꯣꯏꯗꯨꯕꯨ ꯅꯈꯣꯏꯅ ꯇꯣꯡꯂꯤꯕ ꯖꯍꯥꯖꯗꯁꯨ ꯇꯣꯡꯉꯤ ꯌꯨꯝꯁꯥꯗꯁꯨ ꯇꯣꯡꯉꯤꯗꯅ ꯑꯗꯨꯏ ꯃꯄꯨꯗꯨꯅ ꯊꯥꯔꯛꯏꯃꯤ ꯍꯥꯏꯕꯗꯨꯅꯤ ꯀꯨꯔꯥꯟꯁꯤ ꯑꯗꯨꯅ ꯁꯤꯒꯤ ꯄꯥꯎꯇꯥꯛꯁꯤ ꯂꯝꯖꯤꯡꯁꯤ ꯂꯧꯑꯣ ꯂꯧꯁꯤꯡꯅꯁꯨ ꯊꯜꯂꯕ ꯑꯗꯨꯏ ꯃꯄꯨꯗꯨꯅꯤ ꯃꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟꯗꯨꯅꯤ ꯇꯥꯛꯏꯁꯤ ꯅꯈꯣꯏꯅ ꯂꯦꯡꯗꯅ ꯐꯝꯖꯅꯕ ꯃꯈꯣꯏꯒꯤ ꯃꯅꯝꯁꯤꯡꯗ ꯃꯗꯨꯒꯤ ꯇꯨꯡꯗ ꯅꯈꯣꯏꯅ ꯅꯤꯡꯁꯤꯡꯖꯅꯕ ꯅꯈꯣꯏꯒꯤ ꯔꯕꯀꯤ ꯊꯧꯖꯥꯜ ꯑꯗꯨ ꯇꯣꯡꯉꯒ ꯑꯗꯨ ꯑꯜꯂꯥꯍꯅ ꯁꯦꯝꯕꯤꯔꯛꯏꯗꯨ ꯀꯔꯤꯒꯤꯅꯣ ꯑꯗꯨ ꯇꯣꯡꯉꯒ ꯑꯗꯨꯗ ꯐꯝꯃꯒ ꯑꯜꯂꯥꯍꯒꯤ ꯊꯧꯖꯥꯜꯗꯨ ꯅꯤꯡꯁꯤꯡꯅꯕ ꯃꯄꯨꯒꯤ ꯊꯧꯖꯥꯜꯗꯨ ꯅꯈꯣꯏꯒꯤ ꯃꯊꯛꯇ ꯐꯝꯂꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯇꯣꯡꯕ ꯐꯝꯕ ꯃꯇꯝꯗ ꯑꯗꯨꯗ ꯅꯈꯣꯏꯅ ꯍꯥꯏꯖꯅꯕ ꯃꯇꯤꯛ ꯃꯉꯥꯜꯅꯤ ꯃꯥꯅ ꯃꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯏꯈꯥ ꯄꯣꯜꯍꯟꯕꯤꯔꯤꯕ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯉꯝꯂꯝꯂꯣꯏꯗꯕꯅꯤ ꯃꯁꯤꯕꯨ ꯇꯦꯍꯟꯕ ꯒꯥꯔꯤ ꯇꯣꯡꯕꯩ ꯗꯨꯋꯥꯗꯨꯅꯤ ꯁꯤ ꯃꯔꯨ ꯑꯣꯏꯕ ꯗꯨꯋꯥ ꯃꯤꯑꯣꯏꯕꯅ ꯇꯧꯕ ꯌꯥꯕ ꯑꯜꯂꯥꯍꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯊꯥꯒꯠꯄ ꯌꯥꯕ ꯗꯨꯋꯥꯁꯦ ꯀꯨꯔꯥꯟꯗ ꯂꯣꯏ ꯌꯥꯎꯔꯝꯃꯦ ꯁꯤ ꯃꯃꯥꯡꯗꯁꯨ ꯗꯨꯋꯥ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦꯗꯅ ꯏꯕ꯭ꯔꯥꯍꯤꯝꯅ ꯇꯧꯕ ꯗꯨꯋꯥ ꯃꯨꯁꯥꯅ ꯇꯧꯕ ꯗꯨꯋꯥ ꯂꯨꯠꯅ ꯇꯧꯕ ꯗꯨꯋꯥ ꯑꯗꯣ ꯑꯩꯈꯣꯏꯗ ꯇꯝꯕꯤꯈꯤꯁꯨ ꯇꯧ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯁꯤ ꯒꯥꯔꯤ ꯇꯣꯡꯕꯒꯤ ꯗꯨꯋꯥ ꯖꯍꯥꯖꯗ ꯇꯣꯡꯕꯒꯤ ꯗꯨꯋꯥꯗꯨꯁꯨ ꯁꯤꯗ ꯑꯜꯂꯥꯍꯅ ꯇꯝꯕꯤꯔꯤꯁꯤ ꯁꯤꯗ ꯋꯁꯤꯂꯥ ꯑꯃꯐꯥꯎ ꯌꯥꯎꯗꯦ ꯑꯜꯂꯥꯍꯒꯤ ꯇꯧꯍꯤꯗꯀꯤ ꯗꯨꯋꯥ ꯉꯥꯛꯇꯅꯦꯕ ꯁꯤꯒꯤ ꯗꯨꯋꯥꯁꯤꯡꯁꯤ ꯇꯧꯒꯗꯕꯗꯨꯅ ꯑꯩꯈꯣꯏꯅ ꯈꯔ ꯗꯨꯋꯥ ꯃꯌꯥꯝ ꯑꯃ ꯁꯤꯗ ꯁꯤ ꯇꯧꯒꯗꯕꯅꯤ ꯁꯤꯗ ꯁꯤ ꯇꯧꯒꯗꯕꯅꯤꯅ ꯃꯌꯥꯝ ꯑꯃ ꯍꯣꯏ ꯇꯧꯕꯕꯨꯗꯤ ꯇꯧ ꯑꯗꯨ ꯍꯦꯟ ꯍꯟꯖꯤꯟꯕ ꯌꯥꯝ ꯍꯦꯟꯖꯤꯟꯕꯁꯨ ꯌꯥꯎꯔꯤꯗꯅ ꯑꯗꯣ ꯑꯜꯂꯥꯍꯅ ꯇꯥꯛꯏꯕ ꯗꯨꯋꯥꯁꯤꯡꯁꯤ ꯃꯔꯨ ꯑꯣꯏꯅ ꯐꯥꯒꯗꯕꯗꯨꯅ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏꯒꯤ ꯔꯕꯇ ꯁꯣꯏꯗꯅ ꯍꯟꯒꯗꯕꯅꯤ ꯁꯤ ꯗꯨꯋꯥꯗꯨ ꯁꯤꯁꯨ ꯗꯨꯋꯥꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯊꯪꯖꯤꯜꯂꯤ ꯃꯉꯣꯟꯗ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡꯗꯒꯤ ꯁꯔꯨꯛ ꯑꯃ ꯇꯁꯦꯡꯅꯃꯛ ꯃꯤꯑꯣꯏꯕꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯧꯕꯤꯃꯜ ꯈꯪꯗꯕꯅꯤ ꯗꯨꯋꯥꯒꯤ ꯃꯊꯪꯗ ꯂꯥꯛꯄꯅꯦꯕ ꯁꯤ ꯑꯌꯥꯠꯁꯤ وَجَعَلَهُ لَهُ مِنْ عِبَادِهِ ꯍꯥꯏꯔꯁꯤ ꯃꯥꯒꯤ ꯕꯟꯗꯥ ꯑꯃ ꯍꯦꯛꯇ ꯂꯣꯏꯅꯕ ꯑꯃ ꯊꯪꯖꯤꯜꯂꯤ ꯍꯥꯏꯔꯁꯤ ꯗꯨꯋꯥꯒꯤ ꯃꯊꯪꯗ ꯂꯥꯛꯏꯕ ꯑꯌꯥꯠꯁꯤ ꯈꯟꯊꯧꯕ ꯃꯃꯥꯡꯒꯤ ꯑꯌꯥꯠꯁꯤꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯣ ꯌꯥꯝ ꯃꯔꯤ ꯂꯩꯅꯩ ꯗꯨꯋꯥꯁꯤꯗꯁꯨ ꯃꯌꯥꯝ ꯑꯃ ꯃꯤꯅ ꯁꯦꯝꯕ ꯗꯨꯋꯥ ꯃꯌꯥꯝ ꯂꯩꯇ꯭ꯔꯣ ꯑꯜꯂꯥꯍꯅ ꯇꯥꯛꯏꯕ ꯗꯨꯋꯥꯁꯤ ꯁꯤꯒꯤꯁꯤ ꯇꯧꯍꯤꯗ ꯁꯤꯅ ꯑꯣꯏꯒꯗꯕꯗꯨꯅ ꯑꯁꯦꯡꯕ ꯗꯨꯋꯥꯁꯤ ꯁꯨꯝ ꯁꯥꯡꯅ ꯑꯉꯥꯡꯈꯣꯏ ꯃꯈꯅꯥꯎ ꯇꯠꯄ ꯃꯈꯣꯏ ꯆꯤꯟꯐꯥ ꯄꯨꯔꯤ ꯑꯗꯨ ꯄꯨꯒꯅꯨ ꯍꯥꯏꯕ ꯅꯠꯇꯕ ꯑꯗꯨꯏꯗꯨ ꯆꯦꯛ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯀꯔꯤ ꯍꯥꯏꯔꯤꯃꯣꯗꯨ ꯑꯗꯨꯗ ꯁꯤꯔꯛꯇ ꯕꯤꯗꯠꯇ ꯃꯅꯝ ꯅꯝꯊꯤꯕ ꯌꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯆꯦꯛ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯌꯦ ꯗꯨꯋꯥꯒꯤ ꯃꯊꯪꯗꯅꯤ ꯁꯤ ꯂꯥꯛꯏꯁꯤ ꯑꯌꯥꯠꯁꯤ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯂꯧꯖꯈ꯭ꯔꯕ꯭ꯔꯥ ꯃꯥꯅ ꯁꯦꯝꯕꯤꯈꯤꯕꯗꯨꯗꯒꯤ ꯃꯆꯥ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒ ꯈꯟꯕꯤꯈ꯭ꯔꯕ꯭ꯔꯥ ꯅꯈꯣꯏꯒꯤꯅ ꯅꯆꯥꯅꯨꯄꯥꯁꯤꯡ ꯍꯥꯏꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯈꯤꯕ ꯂꯩꯕ꯭ꯔꯥꯕ ꯑꯗꯨꯕꯨ ꯃꯈꯣꯏ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯍꯔꯥꯎ ꯄꯥꯎ ꯄꯤꯕ ꯃꯇꯝꯗ ꯃꯥꯅ ꯊꯧꯖꯥꯜ ꯍꯩꯕꯗꯨꯗ ꯊꯪꯖꯤꯜꯂꯤꯕ ꯄꯔꯃꯥꯟ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯄꯒꯤ ꯃꯥꯒꯤ ꯃꯃꯥꯏꯗු ꯃꯛꯁꯟꯖꯩ ꯑꯗꯨꯒ ꯃꯥꯅ ꯅꯨꯡꯗ ꯑꯋꯥꯕ ꯅꯝꯊꯖꯩ ꯑꯜꯂꯥꯍꯒꯤꯅ ꯃꯆꯥꯅꯨꯄꯤꯅꯦꯅ ꯐꯔꯤꯁꯇꯥꯁꯤꯡꯗ ꯍꯥꯏꯗꯅ ꯐꯔꯤꯁꯇꯥꯁꯤ ꯑꯜꯂꯥꯍꯒꯤ ꯃꯆꯥꯅꯨꯄꯤꯅꯦꯅ ꯍꯥꯏꯗꯅ ꯇꯧꯔꯝꯃꯤꯗꯅ ꯃꯛꯀꯥꯒꯤ ꯃꯨꯁ꯭ꯔꯤꯛꯈꯣꯏꯅ ꯑꯗꯣ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯑꯗꯤ ꯃꯣꯏꯅ ꯑꯜꯂꯥꯍꯒꯤ ꯃꯆꯥꯅꯤ ꯍꯥꯏꯔꯤꯗꯨ ꯃꯈꯣꯏ ꯏꯃꯨꯡꯗ ꯄꯣꯛꯑꯣꯏꯅ ꯅꯨꯄꯤ ꯑꯃ ꯑꯗꯨ ꯃꯃꯥꯏ ꯃꯝꯖꯤꯜꯂꯤ ꯋꯥꯏꯌꯦꯕ ꯅꯨꯄꯤ ꯄꯣꯛꯑꯦꯅ ꯃꯌꯥꯝ ꯇꯧꯏ ꯀꯩꯅꯣ ꯁꯤꯒꯤꯁꯤ ꯐꯖꯕ ꯄꯔꯃꯥꯟ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯑꯜꯂꯥꯍꯒꯤꯅꯦꯅ ꯇꯧꯔꯤꯕ ꯄꯣꯠ ꯑꯜꯂꯥꯍꯒꯤ ꯂꯝꯕꯤꯗ ꯀꯠꯊꯣꯛꯆꯔꯤꯕ ꯃꯌꯥꯝ ꯁꯤ ꯃꯄꯨꯒꯤꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯁꯤ ꯃꯆꯥꯅꯨꯄꯤꯁꯤꯗ ꯅꯠꯇꯦꯕ ꯈꯟ ꯊꯧꯕ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯜꯂꯥꯍꯒꯤꯅꯦꯅ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯏꯕ ꯊꯕꯛ ꯃꯌꯥꯝ ꯇꯧꯔꯤꯕ ꯗꯨꯋꯥ ꯃꯌꯥꯝꯁꯦ ꯑꯜꯂꯥꯍꯗ ꯃꯇꯤꯛ ꯆꯥꯗꯕ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯏꯁꯥꯅꯗꯤ ꯄꯥꯝꯗꯕ ꯑꯗꯣ ꯑꯜꯂꯥꯍꯒꯤ ꯃꯤꯡꯗꯅ ꯊꯥꯗꯣꯛꯄ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝꯅꯦꯅ
ꯂꯤꯛꯀꯣꯟꯅ ꯌꯣꯝꯁꯟꯗꯨꯅ ꯌꯣꯛꯈꯠꯂꯛꯄ ꯃꯔꯩ ꯌꯦꯠꯅꯕꯗ ꯃꯌꯦꯛ ꯁꯦꯡꯕ ꯐꯥꯎ ꯉꯝꯖꯗꯕꯗꯨ ꯅꯨꯄꯤꯗꯨ ꯊꯩꯖꯤꯜꯂꯤꯕ꯭ꯔꯥ ꯃꯣꯏꯅ ꯑꯜꯂꯥꯗ ꯅꯨꯄꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯜꯂꯤ ꯍꯥꯏꯕꯗꯨ ꯁꯤꯗ ꯐꯔꯃꯥꯟ ꯑꯃ ꯄꯤꯔꯤꯁꯤ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯁꯣꯟꯗꯅ ꯂꯩ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯃꯥꯏꯅ ꯗꯨꯅꯤꯌꯥꯅ ꯆꯠꯅꯔꯤ ꯅꯠꯇ꯭ꯔꯣ ꯂꯤꯛꯀꯣꯟꯅ ꯌꯣꯝꯁꯤꯜꯂꯒ ꯂꯩꯇꯦꯡ ꯑꯣꯏꯅ ꯊꯝꯖꯔꯤꯕ ꯃꯔꯩ ꯌꯦꯠꯄꯐꯥꯎ ꯁꯦꯡꯕ ꯉꯝꯖꯗꯕ ꯅꯨꯄꯤꯗꯨ ꯑꯜꯂꯥꯗ ꯊꯥꯡꯖꯤꯜꯂꯦ ꯑꯣꯏꯍꯟꯈ꯭ꯔꯦ ꯃꯈꯣꯏꯅ ꯐꯔꯤꯁꯇꯥꯁꯤꯡꯕꯨ ꯑꯃꯣꯝꯁꯤꯡ ꯃꯈꯣꯏꯗꯨꯗꯤ ꯊꯧꯖꯥꯜ ꯍꯩꯕꯗꯨꯒꯤ ꯃꯅꯥꯏꯁꯤꯡꯅꯤ ꯁꯤꯅꯤ ꯃꯈꯥꯗ ꯍꯥꯏꯔꯛꯏꯁꯤ ꯃꯈꯣꯏꯅ ꯁꯥꯈꯤ ꯑꯣꯏꯍꯧꯕ꯭ꯔꯥ ꯃꯈꯣꯏꯕꯨ ꯁꯦꯝꯈꯤꯕꯗ ꯐꯔꯤꯁꯇꯥꯗꯨ ꯁꯦꯝꯈꯤꯕꯗ ꯎꯍꯧꯕ꯭ꯔꯥꯕ ꯏꯁꯤꯟꯗꯨꯅ ꯊꯝꯒꯅꯤ ꯃꯈꯣꯏꯅ ꯁꯥꯈꯤ ꯑꯣꯏꯔꯤꯕꯗꯨ ꯑꯗꯨꯒ ꯋꯥꯍꯪ ꯇꯧꯒꯅꯤ ꯃꯈꯣꯏꯗ ꯃꯗꯨꯒꯤ ꯃꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯊꯩꯖꯤꯜꯂꯤꯕꯁꯤꯡꯗꯨ ꯑꯜꯂꯥꯍꯅ ꯏꯁꯤꯟꯗꯨꯅ ꯊꯝꯒꯅꯤ ꯃꯈꯣꯏꯅ ꯍꯥꯏꯈꯤ ꯑꯁꯨꯝꯅ ꯅꯤꯡꯕꯤꯔꯝꯂꯕꯗꯤ ꯊꯧꯖꯥꯜ ꯍꯩꯕꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯠꯂꯝꯂꯣꯏ ꯃꯈꯣꯏꯕꯨ ꯂꯩꯕ ꯅꯠꯇꯦ ꯃꯈꯣꯏꯗ ꯃꯗꯨꯒꯤ ꯒ꯭ꯌꯥꯟ ꯑꯜꯂꯥꯍꯅ ꯁꯤꯒꯤꯁꯤ ꯂꯥꯠꯂꯣꯏꯅ ꯇꯝꯈ꯭ꯔꯃꯦꯕ ꯑꯜꯂꯥꯍꯅ ꯑꯥꯗꯒꯤ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯂꯥꯠꯂꯤꯅꯦꯕ ꯑꯜꯂꯥꯍꯅ ꯄꯥꯝꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯂꯥꯠꯂꯤꯁꯤ ꯂꯥꯠꯀꯗ꯭ꯔꯥ ꯍꯥꯏꯁꯤꯅꯦ ꯑꯩꯈꯣꯏꯅ ꯗꯦꯕꯤ ꯗꯦꯕꯇꯥ ꯃꯌꯥꯝ ꯑꯃꯕꯨꯁꯨ ꯃꯌꯥꯝ ꯂꯥꯠꯂꯤꯁꯦ ꯑꯜꯂꯥꯍꯅ ꯑꯜꯂꯥꯍꯒꯤꯗ ꯂꯩꯈ꯭ꯔꯃꯦꯕ ꯑꯜꯂꯥꯍꯒꯤ ꯏꯗ ꯊꯝꯈ꯭ꯔꯃꯦ ꯁꯤꯟꯗ ꯂꯩꯈ꯭ꯔꯃꯦꯕ ꯑꯗꯨꯅ ꯂꯥꯠꯂꯤꯅꯤꯁꯤꯅꯦ ꯑꯜꯂꯥꯍꯅ ꯇꯝꯈ꯭ꯔꯃꯦ ꯍꯥꯏꯕꯅꯤ ꯄꯥꯡꯒꯟꯗꯗꯤ ꯆꯪꯉꯛꯇꯦ ꯈꯜꯂꯨꯅꯣ ꯄꯥꯡꯒꯟꯗ ꯍꯧꯖꯤꯛ ꯃꯌꯥꯝ ꯆꯪꯉꯛꯑꯕ ꯃꯥꯏꯕꯤ ꯐꯥꯎꯕ ꯂꯩꯀꯥꯏ ꯈꯨꯗꯤꯡꯒꯤ ꯐꯥꯎꯗ꯭ꯔꯣ ꯅꯨꯄꯤꯗꯨꯅ ꯑꯗꯨꯔ ꯐꯥꯎꯔꯤꯗꯨ ꯑꯣ ꯑꯗꯨꯏ ꯃꯥꯏꯕꯤꯗꯨ ꯂꯥꯠꯂꯤꯗꯨꯅꯤ ꯃꯥꯅ ꯍꯥꯏꯕ ꯃꯈꯣꯏ ꯑꯅꯥꯕ ꯑꯆꯧ ꯑꯆꯧ ꯀꯣꯛꯏ ꯀꯩꯅꯣ ꯂꯥꯏꯐꯥꯎꯅꯦꯕ ꯑꯗꯨ ꯂꯩꯐꯥꯎꯅꯦ ꯃꯈꯣꯏ ꯈꯟꯅꯔꯤꯗꯨ ꯐꯥꯎꯕ꯭ꯔꯥ ꯃꯥꯅꯤ ꯑꯗꯨꯒꯤ ꯍꯗꯤꯁꯇꯨꯒꯤ ꯑꯥꯔꯊꯗꯨ ꯃꯣꯏꯅ ꯄꯪꯂꯥꯟꯗ ꯂꯥꯟꯍꯟꯅꯩ ꯄꯪꯍꯟꯇ ꯂꯩꯕ ꯅꯠꯇꯦ ꯃꯈꯣꯏꯗ ꯃꯗꯨꯒꯤ ꯒ꯭ꯌꯥꯟ ꯃꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯕ ꯅꯠꯇꯦ ꯚꯥꯞꯅ ꯁꯥꯖꯤꯟꯕ ꯅꯠꯇꯅ ꯑꯗꯨꯅꯤ ꯃꯣꯏꯅ ꯍꯥꯏꯕꯗ ꯐꯤꯔꯀꯥ ꯑꯃꯗ ꯑꯗꯨꯝ ꯄꯥꯏ ꯐꯤꯔꯀꯥ ꯑꯃꯗꯤ ꯆꯠꯀꯅꯤꯅ ꯍꯥꯏꯔꯤ ꯍꯗꯤꯁꯇꯨꯒꯤ ꯑꯥꯔꯊꯗꯨ ꯑꯣꯟꯇꯩꯅ ꯍꯟꯅ ꯈꯪꯉꯦꯕ ꯍꯗꯤꯁꯇꯨ ꯑꯗꯨ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯐꯤꯔꯀꯥ ꯍꯥꯏꯗꯤ ꯐꯔꯛ ꯑꯣꯏꯈ꯭ꯔꯕ ꯇꯣꯉꯥꯟ ꯇꯥꯈ꯭ꯔꯕ ꯐꯤꯔꯀꯥꯗ ꯁꯨꯛꯇꯣꯡ ꯇꯣꯡꯒꯅꯨ ꯍꯥꯏꯔꯤ ꯍꯗꯤꯁꯇꯨ ꯍꯥꯏꯔꯤꯁꯤ ꯍꯦꯛ ꯀꯨꯔꯥꯟꯁꯤꯗꯒꯤ ꯇꯣꯉꯥꯟ ꯇꯥꯈꯤꯕ ꯐꯔꯛ ꯑꯣꯏꯈ꯭ꯔꯕ ꯐꯤꯔꯀꯥ ꯑꯣꯏꯈ꯭ꯔꯕꯗꯣ ꯆꯨꯝꯃꯦ ꯍꯥꯏꯔꯁꯨ ꯂꯥꯜꯂꯦ ꯍꯥꯏꯔꯁꯨ ꯑꯗꯨꯗ ꯌꯥꯎꯔꯨꯔꯅꯨ ꯍꯥꯏꯔꯤ ꯑꯝꯐꯥꯎ ꯌꯥꯔꯣꯏꯕ ꯍꯦꯛ ꯆꯨꯝꯃꯤ ꯍꯥꯏꯔꯤꯃꯤ ꯐꯤꯔꯀꯥ ꯑꯃꯗꯤ ꯆꯨꯝꯒꯗꯝꯃꯤ ꯐꯤꯔꯀꯥ ꯑꯗꯨꯒꯤ ꯑꯥꯔꯊꯗꯨ ꯃꯣꯏꯅ ꯈꯪꯗꯦ ꯐꯤꯔꯀꯥꯗꯤ ꯐꯔꯛ ꯑꯣꯏꯈ꯭ꯔꯕ ꯇꯣꯉꯥꯟ ꯇꯥꯈ꯭ꯔꯕ ꯑꯗꯨ ꯐꯤꯔꯀꯥ ꯈꯥꯏꯈ꯭ꯔꯕ ꯃꯤꯗꯨ ꯑꯗꯨꯕꯨ ꯑꯆꯨꯝꯕ ꯌꯥꯎꯈꯤꯗ꯭ꯔꯥ ꯑꯜꯂꯥꯍꯅ ꯍꯥꯏꯗꯤ ꯑꯜꯂꯥꯍꯒꯤ ꯀꯨꯔꯥꯟꯒꯤ ꯑꯌꯥꯁꯤꯅ ꯑꯌꯥꯕ ꯄꯤꯔꯤꯕ꯭ꯔꯣ ꯐꯤꯔꯀꯥ ꯌꯥꯎꯈ꯭ꯔꯕ ꯃꯤꯗꯨ ꯑꯍꯂ ꯍꯗꯤꯁꯅꯁꯨ ꯍꯜꯂꯤ ꯑꯆꯨꯝꯕ ꯐꯤꯔꯀꯥ ꯑꯃ ꯂꯩꯔꯤ ꯀꯔꯥꯏꯗ ꯑꯆꯨꯝꯕ ꯐꯤꯔꯀꯥ ꯑꯣꯏꯔꯒ ꯀꯔꯝꯕ ꯑꯆꯨꯝꯕꯅ ꯑꯣꯏꯗꯧꯔꯤꯁꯤ ꯒ꯭ꯔꯨꯞ ꯈꯥꯏꯒꯅꯨ ꯍꯥꯏꯔꯤꯁꯤ ꯒ꯭ꯔꯨꯞ ꯈꯥꯏꯒꯅꯣꯅ ꯂꯥꯏꯔꯤꯛꯁꯤꯗ ꯄꯨꯜꯂꯣ ꯍꯥꯏꯁꯤꯔꯦ ꯂꯥꯏꯊꯣꯛꯏꯗ ꯑꯩꯗꯤ ꯀꯞꯇꯦꯅ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯂꯩꯕꯗꯨ ꯑꯩ ꯀꯞꯇꯦꯅ ꯑꯗꯨꯝ ꯀꯞꯄꯦ ꯍꯥꯏꯕ ꯃꯑꯣꯡꯗꯨ ꯀꯞꯀꯅꯨ ꯑꯗꯨꯝ ꯀꯞꯄꯦ ꯑꯗꯨꯒꯤ ꯃꯑꯣꯡꯗꯅꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯄꯤꯈꯤꯕ꯭ꯔꯥ ꯃꯈꯣꯏꯗ ꯂꯥꯏꯔꯤꯛ ꯑꯃ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯑꯗꯨꯅ ꯃꯈꯣꯏꯅ ꯃꯗꯨꯗ ꯌꯥꯅꯔꯤꯕ꯭ꯔꯥ ꯂꯥꯏꯔꯤꯛ ꯑꯃ ꯑꯜꯂꯥꯍꯅ ꯄꯤꯈꯤꯕ꯭ꯔꯥ ꯃꯈꯣꯏꯗ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯤꯕ꯭ꯔꯥꯕ ꯑꯜꯂꯥꯍꯅ ꯄꯤꯈꯤꯕꯗꯤ ꯁꯤꯅꯦꯕ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯄꯤꯔꯤꯁꯤ ꯃꯈꯣꯏꯅ ꯍꯥꯟꯅ ꯑꯃ ꯄꯤꯈꯤꯕꯒ ꯂꯩꯕ꯭ꯔꯥꯕ ꯑꯗꯨ ꯆꯠꯂꯤꯕ꯭ꯔꯥꯕ ꯅꯠꯇꯦ ꯃꯈꯣꯏꯅ ꯍꯥꯏ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏꯅ ꯐꯪꯈꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥꯁꯤꯡꯕꯨ ꯙꯔꯃ ꯑꯃꯗ ꯑꯗꯨꯅ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯈꯣꯡꯒꯨꯜꯁꯤꯡꯗ ꯂꯝꯖꯤꯡꯗꯨꯅ ꯆꯠꯆꯕꯅꯤ ꯁꯤ ꯐꯤꯔꯥꯎꯟꯒꯤ ꯀꯣꯝꯗꯁꯨ ꯍꯥꯏꯈ꯭ꯔꯦ ꯐꯤꯔꯥꯎꯟꯒꯤ ꯀꯣꯝꯗꯁꯨ ꯍꯥꯏꯔꯤꯃꯤꯁꯤ ꯂꯣꯏꯅꯃꯛꯅ ꯍꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯀꯌꯥꯃꯐꯥꯎ ꯑꯗꯨꯝ ꯍꯥꯏꯗꯧꯔꯤ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯅ ꯆꯠꯂꯝꯕ ꯑꯆꯨꯝꯕ ꯑꯃ ꯂꯩꯔꯦ ꯑꯗꯨ ꯈꯣꯡꯒꯨꯟꯗꯨ ꯂꯤꯗꯅ ꯑꯗꯨꯝ ꯆꯠꯆꯔꯒꯦ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯊꯥꯈꯤꯕ ꯂꯩꯇꯦ ꯅꯪꯒꯤ ꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯆꯦꯛꯁꯤꯟꯋꯥ ꯍꯥꯏꯕ ꯑꯃꯠꯇ ꯁꯍꯔ ꯑꯃꯠꯇꯗ ꯃꯗꯨꯗ ꯁꯍꯔꯗꯨꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯁꯤꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤꯗꯕ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏꯅ ꯐꯪꯈꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥꯁꯤꯡꯕꯨ ꯙꯔꯃ ꯑꯃꯗ ꯑꯗꯨꯅ ꯂꯣꯏꯅꯃꯛꯅ ꯍꯥꯏꯔꯤ ꯑꯗꯨꯅ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯈꯣꯡꯒꯨꯜꯁꯤꯡꯗ ꯇꯨꯡ ꯏꯟꯖꯕꯅꯤ ꯀꯣꯝ ꯑꯃ ꯐꯥꯎꯅ ꯍꯥꯏꯈꯤꯗꯕ ꯌꯥꯎꯗꯦꯕ ꯁꯤ ꯅꯕꯤꯁꯤꯡꯗ ꯄꯥꯎꯈꯨꯝ ꯐꯪꯒꯦ ꯑꯩꯈꯣꯏꯗꯤ ꯏꯄꯥ ꯏꯄꯨꯒꯤ ꯆꯠꯂꯝꯕ ꯑꯆꯨꯝꯕꯗꯣ ꯑꯗꯨꯗ ꯆꯠꯂꯤꯃꯤ ꯈꯣꯡꯒꯨꯟ ꯆꯠꯆꯔꯤꯃꯦ
ꯑꯗꯨ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯤ ꯃꯈꯣꯏꯅ ꯇꯥꯏꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯅ ꯆꯠꯂꯝꯃꯤꯁꯤ ꯑꯗꯨ ꯅꯠꯇ꯭ꯔꯣ ꯂꯣꯏ ꯆꯠꯂꯤꯁꯤ ꯍꯧꯖꯤꯛꯁꯨ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯈꯤꯕꯅꯤ ꯆꯦꯛꯁꯤꯟꯋꯥ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛꯅ ꯑꯩꯅ ꯄꯨꯔꯛꯂꯕꯁꯨ ꯅꯈꯣꯏꯗ ꯍꯦꯟꯅ ꯐꯕ ꯂꯝꯖꯤꯡ ꯑꯃ ꯅꯈꯣꯏꯅ ꯅꯄꯥꯁꯤꯡꯕꯨ ꯐꯪꯈꯤꯕ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯍꯥꯏꯈꯤ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏ ꯃꯗꯨꯒ ꯂꯣꯏꯅꯅ ꯅꯪꯕꯨ ꯊꯥꯔꯛꯂꯤꯕꯗꯨ ꯊꯥꯖꯗꯦ ꯃꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒꯁꯨ ꯅꯣꯏ ꯇꯨꯝꯃꯣꯏ ꯍꯥꯏꯔꯤꯅꯦꯕ ꯃꯁꯤꯗ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯅ ꯆꯠꯇꯅ ꯂꯩꯔꯤꯕ ꯂꯝꯖꯤꯡꯁꯦ ꯁꯤꯗꯩ ꯍꯦꯟꯅ ꯐꯕ ꯀꯨꯔꯥꯟꯒꯤ ꯑꯌꯥꯠ ꯑꯃ ꯌꯥꯎꯔꯤꯌꯦ ꯍꯥꯏꯕ ꯀꯥꯟꯗ ꯊꯥꯖꯗꯦ ꯍꯥꯟꯅ ꯏꯄꯥ ꯏꯄꯨꯅ ꯍꯟꯗ ꯂꯣꯏꯈ꯭ರೆ ꯇꯐꯁꯤꯔꯗꯨ ꯑꯩꯈꯣꯏ ꯏꯃꯥꯝꯅ ꯍꯥꯏꯗ ꯂꯣꯏꯈ꯭ರೆ ꯅꯪꯅ ꯍꯧꯖꯤꯛ ꯑꯥꯔꯊ ꯄꯨꯊꯣꯔꯛꯄ ꯌꯥꯝꯇꯦ ꯍꯥꯏꯔꯗꯨꯗꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯅꯤ ꯑꯗꯨꯅꯤ ꯁꯤ ꯆꯞ ꯃꯥꯟꯅꯩ ꯑꯗꯨ ꯇꯧꯔꯝꯗ꯭ꯔꯦ ꯐꯔꯝꯗ꯭ꯔꯦ ꯐꯕꯅꯁꯨ ꯂꯩꯔꯦꯅ ꯀꯅꯥꯒꯨꯝꯅ ꯍꯥꯏꯔꯛꯑꯗꯤ ꯑꯗꯨꯁꯨ ꯌꯥꯔꯣꯏꯗꯅ ꯌꯥꯗꯦ ꯑꯗꯨ ꯍꯧꯖꯤꯛ ꯍꯜꯂꯤꯃꯤ ꯍꯥꯟꯅ ꯍꯟꯗꯅ ꯂꯣꯏꯅ ꯏꯗꯅ ꯂꯩꯔꯝꯃꯕꯁꯤ ꯑꯗꯨ ꯄꯥꯏꯒꯗꯕꯅꯦ ꯍꯥꯏꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯃꯟ ꯈꯨꯝꯈꯤ ꯃꯈꯣꯏꯗ ꯌꯦꯡꯉꯨ ꯀꯔꯤ ꯄꯣꯂꯣꯏ ꯑꯣꯏꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯌꯥꯈꯤꯗꯕꯁꯤꯡꯗꯨꯒꯤ ꯂꯃꯟ ꯈꯨꯝꯈ꯭ꯔꯦꯗꯅ ꯐꯤꯔꯥꯎꯟꯒꯤ ꯀꯣꯝꯗ ꯑꯥꯠꯀꯤ ꯀꯣꯝꯗ ꯁꯃꯨꯗꯀꯤ ꯀꯣꯝ ꯂꯨꯠꯀꯤ ꯀꯣꯝ ꯅꯨꯒꯤ ꯀꯣꯝ ꯂꯣꯏꯅ ꯂꯃꯟ ꯈꯨꯝꯈ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯈꯨꯝꯃꯛꯀꯅꯤ ꯍꯥꯏꯕ ꯂꯥꯟ ꯑꯩꯈꯣꯏ ꯍꯥꯏꯕ ꯌꯥꯔꯛꯇ꯭ꯔꯕ ꯏꯃꯥꯟꯅꯕꯁꯤꯡꯗꯨ ꯊꯩꯗꯣꯛꯑꯒ ꯈꯨꯝꯒꯅꯦ ꯄꯣꯂꯣꯏ ꯍꯥꯏꯁꯤ ꯀꯔꯝꯕ ꯍꯥꯏꯒꯤ ꯑꯥꯞꯇꯅ ꯈꯪꯕ꯭ꯔꯥ ꯑꯥꯀꯤꯕ ꯑꯟꯖꯥꯝ ꯍꯥꯏꯕꯗꯨ ꯂꯤꯌꯨ ꯑꯣ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯏꯕ꯭ꯔꯥꯍꯤꯝꯅ ꯍꯥꯏꯈꯤꯕꯗꯨ ꯃꯥꯒꯤ ꯃꯄꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯤꯁꯤꯡꯗ ꯇꯁꯦꯡꯅꯃꯛ ꯑꯩꯅ ꯃꯔꯤ ꯊꯗꯠꯆꯔꯕꯅꯤ ꯅꯈꯣꯏꯅ ꯂꯥꯠꯂꯤꯕ ꯑꯗꯨꯗꯒꯤ ꯁꯤ ꯏꯕ꯭ꯔꯥꯍꯤꯝꯅ ꯀꯔꯝꯍꯥꯏꯅ ꯊꯗꯠꯈꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯗ ꯄꯔꯥ ꯑꯃ ꯑꯜꯂꯥꯍꯅ ꯇꯝꯕꯤꯔꯤꯃꯤ ꯏꯄꯥ ꯏꯄꯨ ꯑꯗꯨ ꯑꯗꯥ ꯌꯥꯗ꯭ꯔꯦ ꯂꯣꯏꯅ ꯏꯄꯥ ꯀꯥꯎꯊꯣꯛꯅꯔꯦ ꯏꯃꯨꯡ ꯃꯅꯨꯡꯁꯤ ꯀꯨꯔꯥꯟꯁꯤ ꯄꯥꯏꯕ ꯀꯥꯟꯗ ꯑꯗꯨꯗꯤ ꯏꯕ꯭ꯔꯥꯍꯤꯝꯅ ꯀꯔꯝꯍꯥꯏꯅ ꯊꯗꯠꯈꯤ ꯑꯜꯂꯥꯍꯒꯤ ꯑꯌꯥꯠꯇꯨꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯃꯄꯥ ꯃꯄꯨ ꯊꯗꯠꯈ꯭ꯔꯤꯁꯤ ꯃꯄꯥꯗꯣ ꯃꯥꯁꯨ ꯅꯨꯡꯁꯤꯔꯤ ꯅꯠꯇ꯭ꯔꯣ ꯑꯩꯕꯨ ꯁꯦꯝꯕꯤꯈꯤꯕ ꯃꯍꯥꯛꯇꯨ ꯅꯠꯇꯅ ꯇꯁꯦꯡꯅꯃꯛ ꯃꯥꯅ ꯂꯝꯖꯤꯡꯕꯤꯒꯅꯤ ꯑꯩꯕꯨ ꯑꯩ ꯑꯜꯂꯥꯍꯅ ꯊꯥꯔꯛꯏꯕ ꯂꯥꯏꯔꯤꯛꯇꯣ ꯑꯗꯨ ꯅꯠꯇꯅꯅꯦ ꯑꯗꯨ ꯍꯥꯏꯕꯗꯨ ꯅꯠꯇꯅ ꯑꯩ ꯃꯔꯤ ꯇꯠꯂꯁꯅꯕ ꯂꯣꯏꯅ ꯏꯄꯥ ꯑꯣꯏꯒꯦꯔꯥ ꯏꯃꯥ ꯑꯣꯏꯒꯦꯔꯥ ꯑꯩꯅ ꯏꯕ꯭ꯔꯥꯍꯤꯝꯅ ꯊꯥꯗꯠꯂꯝꯕ ꯆꯠꯈꯤ ꯅꯠꯇ꯭ꯔꯣ ꯑꯩꯗꯤ ꯑꯜꯂꯥꯍꯅ ꯂꯝꯖꯤꯡꯕꯤꯔꯛꯑꯅꯦꯕ ꯑꯩ ꯑꯜꯂꯥꯍꯒꯤ ꯀꯨꯔꯥꯟꯁꯤ ꯄꯥꯏꯔꯒ ꯁꯤ ꯄꯥꯏꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯂꯝꯖꯤꯡꯉꯛꯀꯗꯧꯔꯤꯕ ꯁꯤ ꯄꯥꯏꯔꯒꯅꯤ ꯂꯝꯖꯤꯡꯒꯗꯧꯔꯤꯁꯤ ꯃꯥꯅ ꯑꯣꯏꯍꯟꯕꯤꯈ꯭ꯔꯦ ꯃꯗꯨ ꯋꯥꯍꯩ ꯑꯃ ꯑꯜꯂꯥꯍꯅ ꯑꯣꯏꯍꯟꯕꯤꯈ꯭ꯔꯦ ꯃꯗꯨ ꯋꯥꯍꯩ ꯑꯃ ꯑꯗꯨꯝ ꯂꯩꯍꯧꯔꯒꯗꯕ ꯃꯥꯒꯤ ꯁꯨꯊꯥꯡꯁꯤꯡꯗ ꯃꯈꯣꯏꯅ ꯃꯗꯨꯗ ꯍꯟꯖꯤꯟꯖꯔꯛꯅꯕ ꯁꯤ ꯑꯩꯈꯣꯏꯗ ꯌꯧꯔꯛꯏ ꯄꯥꯎꯁꯤ ꯅꯠꯇꯦ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯈꯤꯕꯅꯤ ꯃꯈꯣꯏꯁꯤꯕꯨ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯄꯥꯁꯤꯡꯕꯨ ꯂꯥꯛꯈꯤꯗ꯭ꯔꯤ ꯐꯥꯎ ꯃꯈꯣꯏꯗ ꯑꯆꯨꯝꯕꯗꯨ ꯑꯗꯨꯒ ꯃꯌꯦꯛ ꯁꯦꯡꯂꯕ ꯔꯁꯨꯜ ꯑꯃ ꯑꯜꯂꯥꯍꯅ ꯄꯨꯔꯥ ꯐ꯭ꯔꯤꯗ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯑꯕ ꯍꯦꯛ ꯃꯈꯣꯏꯗ ꯃꯌꯦꯛ ꯁꯦꯡꯂꯕ ꯗꯂꯤꯜ ꯑꯃ ꯔꯁꯨꯜ ꯑꯃ ꯑꯌꯥꯠꯁꯦ ꯌꯧꯔꯛꯇ꯭ꯔꯤ ꯐꯥꯎ ꯑꯗꯨ ꯌꯧꯔꯛꯑꯀꯥꯟꯗꯗꯤ ꯂꯃꯟ ꯈꯨꯝꯃꯦꯕ ꯑꯗꯨ ꯌꯥꯗ꯭ꯔꯕ ꯍꯦꯛ ꯂꯩꯊꯣꯔꯛꯑꯕ ꯑꯗꯨ ꯂꯃꯟ ꯈꯨꯝꯃꯦꯕ ꯍꯧꯖꯤꯛꯁꯨ ꯈꯨꯝꯒꯅꯦꯕ ꯑꯗꯨꯕꯨ ꯑꯆꯨꯝꯕꯗꯨ ꯃꯈꯣꯏꯗ ꯂꯥꯛꯈꯤꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯍꯥꯏꯈꯤ ꯃꯁꯤꯗꯤ ꯃꯤꯇ꯭ꯔꯪꯅꯤ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣই ꯃꯁꯤ ꯊꯥꯖꯗꯦ ꯑꯍꯥꯟꯕ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯗꯨꯅ ꯅꯪꯅ ꯍꯥꯏꯔꯤꯗꯨ ꯊꯥꯖꯗꯦ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯗꯨ ꯍꯥꯟꯅ ꯏꯄꯥ ꯏꯄꯨꯅ ꯆꯠꯇꯅ ꯂꯥꯛꯏꯁꯦ ꯁꯤꯁꯤꯅꯤ ꯑꯆꯨꯝꯕꯅ ꯍꯥꯏꯔꯦꯗꯅ ꯍꯧꯖꯤꯛꯅ ꯑꯃꯨꯛꯀ ꯃꯊꯪꯒꯤ ꯍꯥꯏꯁꯤ ꯃꯤ ꯀꯣꯝ ꯈꯨꯗꯤꯡꯃꯛ ꯂꯥꯛꯈ꯭ꯔꯤꯕꯗꯅ ꯃꯑꯣꯡꯒꯤ ꯃꯤꯇ꯭ꯔꯪꯅꯤ ꯃꯈꯣꯏꯅ ꯍꯥꯏꯈꯤ ꯀꯔꯤꯒꯤ ꯊꯥꯗꯔꯛꯇꯕꯒꯦ ꯃꯁꯤꯒꯤ ꯀꯨꯔꯥꯟꯁꯤ ꯁꯦꯍꯔ ꯑꯅꯤꯁꯤꯒꯤ ꯑꯆꯧꯕ ꯃꯤ ꯑꯃꯗ ꯑꯁꯤꯒꯤ ꯂꯥꯏꯔ ꯑꯇꯠ ꯑꯄꯥ ꯍꯧꯖꯤꯛꯁꯨ ꯍꯥꯏꯔꯗꯨꯗꯤ ꯅꯪꯅ ꯃꯃꯥꯡꯗ ꯍꯥꯏꯐꯦꯠ ꯃꯥꯟꯅꯔꯤꯃꯤꯁꯤꯁꯨ ꯀꯨꯔꯥꯟꯒꯤ ꯃꯌꯦꯛ ꯁꯦꯡꯅ ꯃꯈꯔ ꯊꯣꯛ ꯁꯦꯡꯕ ꯍꯩꯇꯕ ꯅꯪꯅ ꯍꯥꯏꯒꯗ꯭ꯔꯥ ꯑꯁꯤꯗꯤ ꯑꯆꯧꯕ ꯃꯤꯅ ꯍꯥꯏꯔꯛꯀꯗꯕꯅꯤ ꯃꯨꯐꯇꯤꯅ ꯍꯥꯏꯕꯗꯨ ꯇꯥꯒꯗꯕꯅꯦꯅ ꯍꯧꯖꯤꯛꯁꯨ ꯍꯥꯏꯔꯤꯅꯤ ꯃꯈꯣꯏꯅ ꯌꯦꯜꯂꯤꯕ꯭ꯔꯥ ꯁꯍꯔ ꯑꯅꯤꯁꯤꯒꯤ ꯃꯛꯀꯥꯒ ꯇꯥꯏꯐꯀꯒꯤ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯅꯤ ꯃꯈꯥꯗ ꯂꯥꯟꯕꯤꯔꯤꯁꯤ ꯃꯈꯣꯏꯅ ꯌꯦꯜꯂꯤꯕ꯭ꯔꯥ ꯅꯪꯒꯤ ꯔꯕꯀꯤ ꯃꯤꯅꯨꯡꯁꯤꯗꯨ ꯑꯜꯂꯥꯍꯅ ꯄꯤꯅꯤꯡꯕ ꯃꯤ ꯑꯃꯗ ꯄꯤꯌꯦꯕ ꯈꯤꯇꯠꯄ ꯄꯥꯗꯠꯄ ꯂꯥꯏꯔꯕꯗ ꯃꯤꯅꯥꯏꯗ ꯒ꯭ꯌꯥꯟ ꯇꯥꯍꯟꯒꯦꯔꯥ ꯑꯜꯂꯥꯍꯅ ꯑꯗꯨꯒꯤ ꯍꯤꯗꯥꯌꯠꯇꯣ ꯄꯤꯅꯤꯡꯕ ꯃꯤ ꯑꯃꯗ ꯄꯤꯌꯦꯕ ꯁꯤꯁꯤ ꯃꯈꯣꯏꯅ ꯌꯦꯜꯂꯤꯕ꯭ꯔꯦꯕ ꯂꯥꯏ ꯃꯤꯅꯨꯡꯁꯤꯁꯦ ꯑꯩꯈꯣꯏꯅꯅꯤ ꯌꯦꯟꯕꯤꯔꯤꯕꯗꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯃꯈꯣꯏꯒꯤ ꯍꯤꯡꯅꯕꯒꯤ ꯃꯆꯥꯛꯁꯤꯡ ꯇꯥꯏꯕꯪꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯒ
ꯑꯩꯈꯣꯏꯅ ꯊꯥꯛ ꯋꯥꯡꯍꯟꯕꯅꯤ ꯃꯈꯣꯏ ꯈꯔꯕꯨ ꯈꯔꯒꯤ ꯃꯊꯛꯇ ꯃꯈꯣꯏ ꯈꯔꯅ ꯈꯔꯗꯒꯤ ꯊꯕꯛ ꯂꯧꯕ ꯌꯥꯅꯅꯕ ꯁꯤ ꯄꯨꯝꯕꯁꯦ ꯑꯜꯂꯥꯍꯅꯅꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯔꯕꯀꯤ ꯃꯤꯅꯨꯡꯁꯤꯅꯗꯤ ꯍꯦꯟꯅ ꯐꯕꯅꯤ ꯃꯈꯣꯏꯅ ꯄꯩꯁꯜꯂꯤꯕ ꯑꯗꯨꯗꯒꯤ ꯑꯜꯂꯥꯍꯅ ꯄꯤꯔꯤꯕ ꯔꯤꯖꯛꯁꯤꯡꯗꯣ ꯃꯈꯣꯏꯅ ꯄꯩꯁꯟꯗꯅ ꯍꯣꯠꯅꯔꯗꯣ ꯑꯗꯨꯗꯒꯤ ꯑꯜꯂꯥꯍꯒꯤ ꯃꯤꯅꯨꯡꯁꯤꯅ ꯍꯦꯟꯗꯤ ꯍꯦꯟ ꯐꯩ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏꯕꯁꯤꯅ ꯊꯥꯖꯗꯕꯁꯤꯡꯒꯤ ꯖꯥꯇꯤ ꯑꯃꯈꯛꯇ ꯑꯣꯏꯈꯤꯔꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯆꯥꯟꯗꯤꯒꯤ ꯑꯣꯏꯍꯟꯕꯤꯔꯝꯒꯗꯕꯅꯤ ꯊꯧꯖꯥꯜ ꯍꯩꯕꯗꯨꯕు ꯊꯥꯖꯗꯕꯁꯤꯡꯗꯨꯒꯤ ꯌꯨꯝꯁꯤꯡꯗꯨꯒꯤ ꯁꯤꯂꯤꯡꯁꯤꯡ ꯑꯃꯗꯤ ꯁꯤꯔꯤꯁꯤꯡꯗꯨ ꯃꯗꯨꯗ ꯃꯈꯣꯏ ꯀꯥꯈꯠꯂꯤꯕ ꯁꯤꯐꯥꯎꯗ ꯑꯜꯂꯥꯍꯅ ꯑꯣꯏꯍꯟ ꯍꯥꯏꯗꯤ ꯂꯣꯏꯅ ꯃꯤꯁꯤꯡꯁꯤ ꯀꯥꯐꯤꯔ ꯑꯣꯏꯈꯤꯒꯗꯕ ꯑꯣꯏꯔꯗꯤ ꯑꯣꯏꯈꯤꯒꯗꯧꯔꯤ ꯏꯁꯥꯁꯨ ꯅꯝꯗ꯭ꯔꯕ ꯑꯗꯨꯕꯨꯗꯤ ꯀꯥꯐꯤꯔꯁꯤꯡꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯁꯅꯥ ꯂꯨꯄꯥ ꯍꯦꯟꯅꯦ ꯃꯈꯣꯏꯒꯤ ꯅꯠꯇꯦꯕ ꯂꯥꯟ ꯇꯧꯔꯤꯁꯤꯗꯤ ꯂꯨꯄꯥ ꯏꯁꯥꯒꯤ ꯆꯥꯡ ꯑꯃꯒꯤ ꯄꯤꯕꯅꯦ ꯄꯨꯂꯞ ꯄꯤꯊꯣꯛꯄ ꯌꯥꯏ ꯍꯥꯏꯕꯗꯨꯅꯤꯗ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯌꯨꯝꯁꯤꯡꯗꯨꯒꯤ ꯊꯣꯡꯁꯤꯡ ꯑꯃꯗꯤ ꯀꯥꯡꯊꯣꯜꯁꯤꯡꯗꯨ ꯆꯥꯟꯗꯤꯒꯤ ꯃꯗꯨꯗ ꯃꯈꯣꯏꯅ ꯉꯥꯊꯔꯤꯕ ꯁꯤ ꯂꯣꯏꯅ ꯑꯜꯂꯥꯍꯅ ꯄꯤꯊꯣꯛꯄ ꯌꯥꯕꯅꯦ ꯑꯃꯁꯨꯡ ꯇꯧꯗ꯭ꯔꯤꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯂꯣꯏꯅ ꯀꯥꯐꯤꯔ ꯑꯣꯏꯈꯤ ꯂꯣꯏꯅ ꯀꯥꯐꯤꯔ ꯑꯣꯏꯗꯣꯏꯅꯦꯕ ꯂꯣꯏꯅ ꯀꯥꯐꯤꯔ ꯑꯣꯏꯈꯤꯅꯦꯕ ꯄꯤꯔꯣ ꯑꯗꯨꯇ ꯄꯥꯝꯗ ꯂꯩꯕꯅꯦ ꯑꯗꯨ ꯄꯥꯝꯗ ꯂꯩ ꯏꯁꯂꯥꯝꯒꯤ ꯏꯃꯥꯟꯒꯤ ꯋꯥꯁꯦ ꯑꯝꯇ ꯂꯩꯕ ꯑꯗꯨꯒꯤꯗꯃꯛꯇꯅꯦꯕ ꯁꯤꯁꯤ ꯑꯃꯁꯨꯡ ꯁꯅꯥꯒꯤ ꯂꯩꯇꯦꯡꯁꯤꯡ ꯃꯗꯨꯕꯨ ꯄꯨꯝꯅꯃꯛꯇꯨ ꯀꯔꯤꯁꯨ ꯅꯠꯇꯦ ꯇꯥꯏꯕꯪ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯅꯠꯇꯅ ꯅꯪꯒꯤ ꯔꯕꯀꯤ ꯃꯅꯥꯛꯀꯤ ꯑꯈꯤꯔꯠꯇꯨꯗꯤ ꯆꯨꯝꯅ ꯆꯠꯆꯕꯁꯤꯡꯗꯒꯤꯅꯤ ꯁꯗꯀꯜꯂꯥꯍꯨ ꯁꯤ ꯋꯥꯖ ꯇꯧꯔꯁꯤ